ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯪꯕꯨ ꯅꯨꯡꯉꯥꯏꯍꯟꯕ ꯉꯝꯕ ꯀꯔꯤꯒꯨꯝꯕ ꯑꯃꯒ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯅꯪꯒ ꯋꯥꯔꯤ ꯁꯥꯅꯅꯕꯒꯤꯗꯃꯛ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯐꯝꯂꯤꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯁꯃꯁ꯭ꯌꯥ ꯂꯩꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯃꯁ꯭ꯌꯥ ꯑꯗꯨ ꯀꯔꯝꯅ ꯐꯍꯟꯒꯗꯒꯦ ꯍꯥꯏꯅ ꯅꯈꯣꯏꯗ ꯍꯥꯏꯕꯤꯔꯛꯄ ꯑꯗꯨ ꯀꯅꯥ ꯄꯥꯝꯖꯕꯒꯦ? ꯑꯩꯗꯤ ꯊꯕꯛꯀꯤ ꯃꯤꯅꯤ, ꯁꯃꯁ꯭ꯌꯥ ꯂꯥꯛꯄ ꯃꯇꯝꯗ ꯑꯩ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯅꯣ ꯈꯪꯗꯕ ꯑꯗꯨ ꯑꯩ ꯄꯥꯝꯗꯦ꯫ ꯑꯩꯗꯤ ꯄꯥꯎꯈꯨꯝ ꯐꯪꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯃꯌꯥꯟ ꯇꯨꯌꯥꯟꯗꯤ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯄꯥꯎꯈꯨꯝ ꯈꯔꯗꯤ ꯐꯪꯒꯅꯤ, ꯑꯗꯨꯒ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯪꯅ ꯍꯦꯟꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯅꯅꯕ ꯑꯩ ꯉꯁꯤ ꯋꯥꯐꯝ ꯈꯔꯁꯨ ꯍꯥꯏꯖꯒꯦ꯫ ꯏꯁ꯭ꯋꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇꯤ ꯄꯣꯠ ꯆꯩ ꯌꯥꯝꯅ ꯂꯩꯕ ꯑꯗꯨ ꯅꯠꯇꯦ, ꯃꯁꯤ ꯆꯥꯕ ꯊꯛꯄꯗꯁꯨ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯊꯋꯥꯏ ꯑꯁꯦꯡꯕꯗ ꯙꯔꯃ ꯆꯦꯟꯕ ꯏꯪꯊꯕ ꯑꯃꯁꯨꯡ ꯍꯔꯥꯎꯕꯅꯤ꯫ ꯈ꯭ꯔꯤꯁꯇ꯭ꯌꯟꯁꯤꯡꯅ ꯃꯈꯣꯏ ꯈ꯭ꯔꯤꯁꯇꯗ ꯀꯅꯥ ꯑꯣꯏꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯖꯗꯕꯅꯤ, ꯑꯗꯨꯒ ꯇꯁꯦꯡꯅ ꯅꯪ ꯙꯔꯃ ꯆꯦꯟꯕꯅꯤ ꯍꯥꯏꯕꯁꯤ ꯒ꯭ꯌꯥꯟ ꯇꯥꯖꯕ ꯃꯇꯝꯗ ꯅꯪ ꯅꯁꯥ ꯅꯊꯟꯇꯗ ꯏꯪꯊꯕ ꯐꯪꯖꯒꯅꯤ꯫ ꯍꯦꯟꯖꯤꯟꯕ ꯅꯠꯇ꯭ꯔꯒ ꯋꯥꯠꯄ ꯇꯧꯗꯅ ꯅꯪ ꯅꯁꯥꯕꯨ ꯅꯨꯡꯁꯤꯖꯒꯅꯤ꯫ ꯅꯪ ꯑꯁꯦ ꯏꯁ꯭ꯋꯔꯒꯤ ꯃꯃꯤꯗꯒꯤ ꯁꯦꯝꯈꯤꯕꯅꯤ ꯍꯥꯏꯕ ꯃꯔꯝꯅ ꯅꯪ ꯅꯁꯥ ꯅꯊꯟꯇꯕꯨ ꯊꯥꯒꯠꯆꯕ ꯉꯝꯒꯅꯤ꯫ ꯅꯪ ꯑꯁꯦ ꯈ꯭ꯔꯤꯁꯇꯗ ꯀꯅꯥ ꯑꯣꯏꯕꯒꯦ ꯍꯥꯏꯕꯁꯤ ꯈꯪꯕꯅ ꯅꯪꯉꯣꯟꯗ ꯏꯪꯊꯕ ꯄꯨꯔꯛꯀꯅꯤ, ꯑꯗꯨꯒ ꯏꯪꯊꯕ ꯑꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯍꯔꯥꯎ ꯇꯌꯥꯝꯕ ꯄꯨꯔꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯁꯩꯇꯥꯟ ꯑꯁꯤꯅ ꯑꯩꯈꯣꯏꯗꯒꯤ ꯈꯨꯗꯤꯡꯃꯛ ꯍꯨꯔꯥꯟꯅꯅꯕ ꯅꯣꯡꯃꯒꯤ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯊꯕꯛ ꯍꯦꯟꯅ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯐꯝꯗꯣꯛꯇꯨꯅ ꯂꯩꯊꯣꯛꯇꯨꯅ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕ ꯃꯈꯩ ꯇꯧꯍꯟꯕ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯑꯃ ꯂꯩ꯫ ꯕꯥꯏꯕꯜꯅ ꯃꯍꯥꯛ ꯑꯁꯤ ꯃꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯀꯧꯏ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯃꯤꯡꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯑꯐꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯂꯤꯜ, ꯇꯤꯡ ꯀꯥꯡ, ꯑꯣꯏꯗꯕ ꯉꯥꯡꯕ, ꯃꯤꯅꯝꯕꯒꯤ ꯃꯄꯥ, ꯁꯩꯇꯥꯟ, ꯂꯥꯏ ꯐꯠꯇꯕ ꯍꯥꯏꯅ ꯀꯧꯏ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯐꯠꯆꯗꯕꯇ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯄꯥꯡꯒꯜꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯗꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯑꯁꯨꯝ ꯆꯤꯡꯊꯍꯟꯗꯨꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯍꯟꯗꯕ ꯑꯣꯏꯅꯕ ꯍꯣꯠꯅꯩ꯫ ꯃꯁꯤꯒꯤ ꯋꯥꯈꯜ ꯑꯁꯤ ꯑꯩꯈꯣꯏ ꯈꯪꯅꯤꯡꯗꯦ ꯍꯥꯏꯕ ꯑꯩ ꯈꯪꯏ, ꯑꯗꯨꯕꯨ ꯃꯁꯤ ꯑꯆꯨꯝꯕ ꯋꯥꯐꯝ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯃꯇꯤꯛ ꯂꯩ꯫ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯑꯃꯠꯇ ꯇꯧꯗꯅ ꯁꯩꯇꯥꯟꯒꯤ ꯃꯊꯛꯇ ꯃꯥꯏ ꯄꯥꯛꯂꯣꯏ꯫ ꯅꯪꯅ ꯍꯔꯥꯎꯕꯗꯤ ꯄꯥꯝꯂꯒ ꯀꯔꯤ ꯑꯃꯠꯇ ꯇꯧꯗꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯔꯒ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯥꯝꯕꯒꯤ ꯑꯥꯁꯥ ꯈꯛꯇ ꯂꯩꯕ ꯑꯗꯨꯅ ꯌꯥꯔꯣꯏ, ꯑꯗꯨꯕꯨ ꯃꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯒꯗꯕꯅꯤ꯫ ꯀꯔꯤ ꯇꯧꯒꯗꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣই ꯈꯪꯗꯣꯛꯀꯗꯕꯅꯤ, ꯑꯗꯨꯒ ꯃꯗꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯃꯁꯤꯏꯔꯥꯏ ꯂꯥꯏꯕ ꯋꯥꯐꯝꯅꯤ, ꯑꯗꯨꯅ ꯉꯁꯤ ꯑꯩꯅꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯖꯒꯦ, ꯑꯗꯨꯒ ꯃꯗꯨ ꯅꯈꯣꯏꯅ ꯇꯧꯔꯒꯗꯤ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯍꯔꯥꯎꯕ ꯂꯩꯒꯅꯤ꯫ ꯖꯣꯍꯥꯟ 10:10 ꯑꯃꯨꯛꯇ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯁꯤꯒꯤ ꯁꯥꯁꯇ꯭ꯔ ꯑꯁꯤ ꯑꯩ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯂꯥꯏ ꯐꯠꯇꯕꯕꯨꯅꯤ, ꯍꯨꯔꯥꯟꯅꯅꯕ, ꯍꯥꯠꯅꯅꯕ ꯑꯃꯁꯨꯡ ꯃꯥꯡꯍꯟ ꯇꯥꯛꯍꯟꯅꯅꯕ ꯅꯠꯇꯅ ꯂꯥꯛꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯂꯥꯛꯄꯗꯤ, ꯖꯤꯁꯨꯅ ꯍꯥꯏ, ꯃꯁꯤꯗ ꯉꯥꯏꯍꯥꯛ ꯂꯦꯞꯄꯁꯤ, ꯑꯩ ꯄꯥꯝꯖꯩ꯫ ꯑꯩꯅ ꯂꯥꯛꯄꯗꯤ ꯃꯈꯣꯏꯗ ꯄꯨꯟꯁꯤ ꯄꯤꯕ, ꯃꯔꯥꯡ ꯀꯥꯏꯕ ꯄꯨꯟꯁꯤ ꯄꯤꯕ ꯂꯥꯛꯄꯅꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯒꯅꯤ ꯍꯥꯏꯅ ꯅꯪꯅ ꯋꯥꯔꯦꯞꯄ ꯑꯩꯅ ꯄꯥꯝꯖꯩ꯫ ꯃꯁꯤ ꯅꯪꯉꯣꯟꯗ ꯃꯊꯟꯇ ꯍꯦꯛꯇ ꯑꯣꯏꯔꯛꯀꯗꯧꯕ ꯅꯠꯇꯦ꯫ ꯉꯁꯤ ꯑꯌꯨꯛ ꯑꯩꯅ ꯍꯧꯒꯠꯂꯛꯄꯗ ꯍꯔꯥꯎꯕ ꯄꯥꯊꯣꯛꯄ ꯃꯈꯩ ꯍꯧꯒꯠꯂꯛꯇꯦ꯫ ꯅꯪ ꯑꯆꯨꯝꯕ ꯑꯗꯨ ꯈꯪꯅꯤꯡꯕ꯭ꯔꯥ? ꯑꯩꯒꯤ ꯌꯥꯡꯂꯦꯟ ꯅꯥꯔꯝꯃꯤ꯫ ꯑꯩꯒꯤ ꯃꯣꯝꯄꯥꯛ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕ ꯃꯔꯝꯅ ꯑꯩꯅ ꯃꯤꯠꯀꯞ ꯊꯣꯛꯂꯛꯄꯗ ꯑꯩꯒꯤ ꯌꯥꯡꯂꯦꯟ ꯅꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯩ ꯃꯐꯝ ꯑꯁꯤꯗꯗꯤ ꯂꯥꯛꯄ ꯃꯊꯧ ꯇꯥꯔꯝꯃꯤ꯫ ꯑꯃꯦꯟ꯫ ꯑꯗꯨꯕꯨ ꯑꯩ ꯏꯁꯥ ꯏꯊꯟꯇꯗ ꯋꯥ ꯉꯥꯡꯖꯔꯝꯃꯤ꯫ ꯂꯥꯏ ꯐꯠꯇꯕꯅ ꯉꯥꯡꯕ ꯍꯧꯔꯛꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯍꯥꯟꯅ ꯉꯥꯡꯅꯤꯡꯏ꯫ ꯉꯁꯤ ꯑꯌꯨꯛ ꯍꯥꯏꯈꯤꯕ ꯑꯗꯨ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯤ ꯑꯩ ꯄꯥꯝꯖꯩ꯫ ꯑꯩꯒꯤ ꯊꯕꯛ ꯑꯁꯤ ꯑꯩꯅ ꯄꯥꯝꯖꯩ꯫ ꯃꯤꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯕ ꯑꯩ ꯄꯥꯝꯖꯩ꯫ ꯅꯨꯡꯁꯤ
ꯅꯨꯡꯁꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯃꯛ ꯑꯩ ꯃꯔꯝ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯅ ꯂꯦꯟꯖꯩ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯐꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯊꯕꯛ ꯇꯧꯖꯒꯅꯤ꯫ ꯑꯩ ꯏꯁꯥ ꯏꯊꯟꯇꯗ ꯅꯨꯡꯉꯥꯏꯖꯒꯅꯤ ꯃꯔꯝꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯦꯟꯕ ꯌꯥꯅꯅꯕ ꯖꯤꯁꯨꯅ ꯑꯩꯒꯤꯗꯃꯛ ꯁꯤꯕꯤꯈꯤ꯫ ꯉꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯅꯪ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯄꯤꯈꯤꯒꯅꯨ꯫ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯧꯕ ꯑꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯋꯥꯈꯜ ꯋꯥꯔꯒ ꯀꯌꯥꯒꯤ ꯃꯇꯤꯛ ꯑꯩꯈꯣꯏꯅ ꯃꯇꯝ ꯃꯥꯡꯍꯟꯕꯁꯤ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏꯅꯤ꯫ ꯇꯥꯕꯤꯔꯤꯕ꯭ꯔꯥ? ꯀꯣꯟꯐꯔꯦꯟꯁ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯅꯈꯣꯏ ꯀꯌꯥ ꯑꯃꯗꯤ ꯅꯈꯣꯏ ꯍꯞꯇꯥ ꯑꯁꯤꯃ ꯃꯁꯤꯗ ꯂꯩꯗꯨꯅ ꯍꯣꯇꯦꯜꯗ ꯂꯩꯕꯒꯤꯗꯃꯛ ꯄꯩꯁꯥ ꯇꯤꯡꯗꯨꯅ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯃꯁꯨꯡ ꯅꯪꯒꯤ ꯑꯉꯥꯡꯁꯤꯡꯅ ꯌꯨꯝꯗ ꯊꯅꯝꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯈꯔꯅ ꯈꯜꯂꯝꯕ ꯌꯥꯏ ꯃꯗꯨꯗꯤ ꯑꯩꯅ ꯌꯨꯝ ꯍꯟꯕꯗ ꯑꯩꯒꯤ ꯌꯨꯝ ꯑꯗꯨꯕꯨ ꯏꯆꯥꯏ ꯆꯥꯏꯔꯒ ꯂꯩꯔꯝꯕ ꯇꯥꯔꯦ꯫ ꯑꯗꯨꯅ ꯅꯪꯅ ꯅꯁꯥꯕꯨ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯅꯪꯅ ꯏꯍꯥꯟ ꯍꯥꯟꯅ ꯇꯧꯕ ꯌꯥꯕ ꯑꯗꯨꯗꯤ ꯅꯪꯅ ꯅꯁꯥꯒꯤꯗꯃꯛ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯁꯤꯟꯕꯅꯤ꯫ ꯃꯔꯝꯗꯤ ꯋꯥꯈꯜ ꯍꯥꯏꯕꯁꯤ ꯅꯪꯅ ꯈꯟꯒꯦ ꯈꯜꯂꯣꯏ ꯍꯥꯏꯕ ꯉꯝꯃꯤ꯫ ꯃꯁꯤ ꯃꯌꯥꯝ ꯈꯪꯕꯤꯀꯣ꯫ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯅꯪ ꯈꯪꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯈꯟꯒꯗꯕ ꯋꯥꯈꯜ ꯑꯗꯨ ꯈꯟꯗꯣꯛꯇꯨꯅ ꯃꯗꯨ ꯈꯟꯒꯦ ꯍꯥꯏꯅ ꯈꯟꯒꯗꯕꯅꯤ꯫ ꯀꯔꯤ ꯃꯔꯝꯒꯤ? ꯃꯔꯝꯗꯤ ꯅꯪꯅ ꯈꯜꯂꯤꯕꯗꯨꯃꯛ ꯅꯪ ꯑꯣꯏ꯫ ꯋꯥꯈꯜ ꯈꯟꯕꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯉꯥꯡꯕ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ꯫ ꯋꯥꯈꯜꯒꯤ ꯃꯇꯥꯡꯗ ꯑꯣꯏꯕ ꯄꯥꯋꯔ ꯊꯣꯠꯁ ꯀꯧꯕ ꯂꯥꯏꯔꯤꯛ ꯑꯃ ꯍꯟꯗꯛꯇ ꯑꯩꯅ ꯏꯖꯩ꯫ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯂꯥꯏꯔꯤꯛ ꯕꯦꯇꯜꯐꯤꯜꯗ ꯑꯣꯐ ꯗ ꯃꯥꯏꯟꯗ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯅꯤ꯫ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯕꯦꯇꯜꯐꯤꯜꯗ ꯑꯣꯐ ꯗ ꯃꯥꯏꯟꯗ ꯐꯣꯔ ꯑꯦꯗꯜꯠ ꯑꯃꯁꯨꯡ ꯕꯦꯇꯜꯐꯤꯜꯗ ꯑꯣꯐ ꯗ ꯃꯥꯏꯟꯗ ꯗꯤꯚꯣꯁꯅꯦꯜꯁꯨ ꯂꯩ꯫ ꯕꯦꯇꯜꯐꯤꯜꯗ ꯑꯣꯐ ꯗ ꯃꯥꯏꯟꯗ ꯐꯣꯔ ꯀꯤꯗꯁ ꯑꯃꯁꯨꯡ ꯕꯦꯇꯜꯐꯤꯜꯗ ꯑꯣꯐ ꯗ ꯃꯥꯏꯟꯗ ꯐꯣꯔ ꯇꯤꯅꯦꯖꯔꯁꯨ ꯂꯩ꯫ ꯕꯦꯇꯜꯐꯤꯜꯗ ꯑꯣꯐ ꯗ ꯃꯥꯏꯟꯗ ꯑꯁꯤ ꯋꯥꯔꯛꯕꯨꯛ, DVD, CDꯗꯁꯨ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯂꯩ꯫ ꯅꯪꯅ ꯍꯥꯏꯕ ꯌꯥꯏ, ꯑꯁꯨꯛ ꯌꯥꯝꯅ ꯀꯔꯤꯒꯤꯗꯃꯛ ꯂꯩꯔꯤꯕꯅꯣ? ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯁꯤꯕꯨ ꯃꯇꯦꯡ ꯐꯖꯅ ꯄꯥꯡꯅꯅꯕ ꯃꯇꯦꯡ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ꯫ ꯕꯥꯏꯕꯜꯅ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯕ ꯌꯥꯅꯅꯕ ꯖꯤꯁꯨꯅ ꯁꯤꯕꯤꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯗ ꯇꯁꯦꯡꯅ ꯑꯣꯏꯔꯛꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯁꯤ ꯑꯃꯨꯛ ꯅꯧꯊꯣꯛꯍꯟꯒꯗꯕꯅꯤ꯫ ꯁꯩꯇꯥꯟꯗꯤ ꯃꯤꯅꯝꯕꯅꯤ꯫ ꯑꯣꯏꯗꯕ ꯉꯥꯛꯇꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯁꯤ ꯃꯍꯥꯛꯅ ꯊꯜꯍꯜꯂꯤ꯫ ꯇꯣꯟꯊꯕꯒꯤ ꯋꯥꯈꯜ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯄꯥꯡꯒꯜ ꯄꯤꯕ ꯉꯝꯕ ꯋꯥꯈꯜ ꯈꯟꯒꯗꯕꯅꯤ꯫ ꯄꯥꯎꯔꯧ 18:3 ꯅꯪꯅ ꯈꯜꯂꯤꯕ ꯑꯗꯨ ꯅꯪ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯅ ꯅꯪ ꯑꯋꯥꯕ ꯋꯥꯈꯜ ꯈꯜꯂꯒꯗꯤ ꯅꯪ ꯑꯋꯥꯕ ꯑꯣꯏꯔꯛꯀꯅꯤ꯫ ꯅꯪꯅ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯈꯜꯂꯒꯗꯤ ꯅꯪ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯛꯀꯅꯤ꯫ ꯅꯪ ꯊꯥꯒꯠꯄ ꯍꯩꯕ ꯑꯐꯕ ꯋꯥꯈꯜ ꯈꯜꯂꯕꯗꯤ ꯅꯪ ꯅꯨꯡꯉꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯒꯅꯤ꯫ ꯅꯪꯅ ꯃꯤꯕꯨ ꯕꯤꯆꯥꯔ ꯇꯧꯕꯒꯤ ꯐꯠꯇꯕ ꯋꯥꯈꯜ ꯈꯜꯂꯒꯗꯤ ꯅꯪꯅ ꯌꯦꯡꯉꯨꯕ ꯈꯨꯗꯤꯡ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯗ ꯃꯁꯤꯒꯤ ꯂꯥꯏꯠꯁꯤꯡ ꯑꯁꯤ ꯉꯥꯟꯃꯜꯂꯤ, ꯃ꯭ꯌꯨꯖꯤꯛ ꯑꯁꯤꯒꯤ ꯃꯈꯣꯜ ꯑꯁꯤ ꯍꯧꯃꯜꯂꯤ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯒꯗꯤ ꯅꯪ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ꯫ ꯃꯁꯤ ꯑꯋꯥꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯕꯗ ꯃꯤ ꯈꯔꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤꯗꯃꯛ ꯑꯁꯣꯏꯕ ꯉꯥꯡꯅꯅꯕ ꯊꯤꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏ ꯇꯧꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯤꯕꯨ ꯕꯤꯆꯥꯔ ꯇꯧꯕꯒꯤ ꯑꯗꯨꯒꯨꯝꯕ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯆꯩꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯒꯗꯕꯅꯤ, ꯑꯩ ꯑꯁꯨꯝꯅ ꯑꯗꯨꯝ ꯂꯩꯕ ꯌꯥꯔꯣꯏ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕ ꯀꯌꯥ ꯑꯃ ꯂꯩ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯐꯕ ꯀꯌꯥꯁꯤꯡ ꯑꯗꯨ ꯁꯤꯡꯊꯥꯗꯨꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯣꯏꯅ ꯑꯩꯅ ꯉꯥꯡꯒꯅꯤ꯫ ꯅꯪꯅ ꯑꯐꯕ ꯋꯥꯈꯜ ꯈꯜꯂꯕꯗꯤ ꯅꯪꯒꯤ ꯍꯔꯥꯎꯕ ꯍꯦꯟꯒꯠꯀꯅꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯦꯟꯕ ꯉꯝꯒꯅꯤ꯫ ꯍꯩꯁꯤꯡꯂꯕ ꯃꯤꯁꯛ ꯑꯃꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯃꯍꯥꯛ ꯃꯁꯥꯕꯨ ꯅꯨꯡꯉꯥꯏꯍꯜꯂꯣꯏꯗꯧꯕ ꯋꯥꯈꯜ ꯈꯟꯒꯗꯧꯔꯤꯕꯅꯣ? ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯜꯂꯛꯄ ꯑꯗꯨ ꯑꯩꯅ ꯊꯤꯡꯖꯤꯟꯕ ꯉꯝꯗꯦ꯫ ꯌꯦꯡꯕꯤꯌꯨ, ꯃꯁꯤ ꯁꯩꯇꯥꯟꯒꯤ ꯑꯣꯏꯗꯕ ꯋꯥꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯃꯛ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯑꯩꯅꯁꯨ ꯈꯜꯂꯝꯃꯤ꯫ ꯑꯩ ꯃꯁꯤ ꯈꯪꯉꯝꯗꯦ꯫ ꯑꯩꯅ ꯅꯈꯣꯏꯗ ꯉꯁꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯅ ꯍꯥꯟꯅ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯅ ꯅꯪꯒꯤ ꯍꯔꯥꯎꯕ ꯑꯗꯨ ꯈꯨꯗꯛꯇ ꯍꯦꯟꯒꯠꯍꯟꯅꯕꯒꯤꯗꯃꯛ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯗ ꯃꯤꯠꯐꯝ ꯊꯝꯃꯨ꯫ ꯑꯥꯁꯥꯅ ꯄꯤꯛ ꯊꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯌꯨ꯫ ꯑꯥꯁꯥ ꯍꯥꯏꯕꯁꯤ ꯑꯐꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯟꯕ ꯑꯗꯨꯕꯨꯅꯤ꯫ ꯑꯗꯨꯒ ꯌꯦꯡꯕꯤꯌꯨ, ꯅꯪꯅ ꯀꯗꯥꯏꯗ ꯉꯁꯤ ꯂꯩꯔꯕꯁꯨ ꯅꯪꯅ ꯍꯥꯏꯕ ꯌꯥꯏ,
Ngasi aingondda karigumba afaba ama thokani. Ngasi ayuk mafam asida aina yauraktringaida masigi meeting asi afaba meeting ama oigani haina aina hairami. Aikhoi yamna nungaiba matam ama lenminagani, migi punsi kaya ama hongani haina aina thazai. Amen. Romia 5:2 Asana harauba purai. Asa leitaba misak adu awaba misakni. Asa leitaba misak adugi thamoi adudi awabana thalli. Nangonda asa leitaba matamda nangi nungda anabaga pankhakni. Aina khangjai ngasigi conference asida lakpa nakhoi khara amadi asa amatta leitabagumna oiri. Aduga nakhoina lakpada ishwardagi wahai ama phangjage haina laklambasu yai. Ishwarna sokpinanaba nakhoi laklambasu yai. Masini ishwargi wahai haibasi. Nang asa leitabagi mathau tade. Maramdi maram amagidamak nang asa leiba yai. Nang asa leige haina asa leiba yai. Tasengna leiragadi aina pamjaba shastragi wahai amalei. Masida hairi madudi aikhoi asagi phadop oiba yai. Asagi phadop amaromda hairagana ai asa leigani. Ai yamna pangba malagasu karisu kaide. Aina taugadaba kari ama leite. Ai awaba punsi ama sukhing hingloi. Nangna haiba yai. Aina asa leiraba phauba wakhal nungaitrabadi kamdauba. Adubu aina haigadabadi nangna asa leiba matamda nang haraurakani. Nangna pamliba mawongduda thabaktu oidragadi nangna pamliba mawongduda oiraroi adubu nangna pandam amada wabagi mathau tade. Aikhoina lepchariba thaujal asida thajabana mahakki mapana phangjafam phangjare amasung ishwargi matik mangal adu phangani haina asa tauba maramna haraujai. Aikhoi mayam asa haiminasi ishwargi matik mangal adu phangani haina haraujai. Karamba kanda Masi yamna maru oiba amani maramdi mi ayambana ai madu oiraba kanda nungaigani. Karigumba kanda ai isana madu haibasu yawi. Ai madu oiraba kanda nungaini. Ada oira kanda nungaini. Ai college loiraba kanda nungaini. Angangsing chauraga nungaini. Luhongaga nungaini. Luhongdraga nungaini. Haibadu khanbiganu. Yum achauba ama leiraga nungaini. Yum achauba ama leinaba mamalsi yamna pidragadi nungaini. Aina atopa thabak ama phanglagadi nungaini. Natte. Nang haujik nungaigani haiba warepsi laudriba makhaidi matam pumbada nangi haraubadu hunaba adum lakani. Haujik haraubana pik thansi awaba mayam maraksida hainingai leitana harausi. Aikhoigi akhang kanba asina mamaidadi afaba phol ama purakani haibasi khangsi. Aikhoigi awaba marakta aikhoi haraujasi. Aikhoina waragabu haraubadu ishwarna karigi pamlibanu. Maramdi haraubana aikhoigi pangalni. Awabana nangbu wahalli. Masina nangbu sonthahalli. Pukning hanthaba ningba kaiba mayamsina nangi punsibu chupthoki. Adubu harauna nokpana nangonda yening thagi nungshit ama humzilli. Masina nangbu konkhatli, thangatli. Lai fatabana nangi haraubadu pamibasi karigino ngakningai oide. Nangi pochaidu mahakna nasungbide. Nangi washing machine kaiba nangi yum mahakna amatta pamde. Mahakna pamlibasi haraubani. Aduna harauna layu. Nangi awabada haraujau aikhoida phawbada chatlagadi kanana su karisu tauba ngamloi. Aduna aina ishwargi wahaida chahi 35 leiraklaba matungda aina tamkhre madudi nangna madu pandam amada taugadabani. Masi aina chahi 8-9 gi mamangda
ꯅꯨꯡꯁꯤꯕꯗ ꯆꯠꯄꯒꯤ ꯃꯇꯥꯡꯗ ꯇꯝꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯈꯤ꯫ ꯅꯪꯅ ꯍꯩꯅꯗꯕ ꯃꯤꯗꯨꯕꯨ ꯅꯪꯅ ꯀꯔꯝꯅ ꯅꯨꯡꯁꯤꯒꯗꯧꯔꯤꯕꯅꯣ? ꯅꯪꯅ ꯃꯗꯨ ꯄꯥꯟꯗꯝ ꯑꯃꯗ ꯇꯧ꯫ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯅꯕꯒꯤꯗꯃꯛ ꯐꯥꯎꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯄꯥꯟꯗꯝ ꯑꯃꯗ ꯇꯧꯕ ꯌꯥꯏ꯫ ꯅꯍꯥꯛꯅ ꯂꯥꯟꯅ ꯐꯥꯎꯔꯒ ꯆꯨꯝꯅ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯅꯍꯥꯛ ꯆꯥꯎꯈꯠꯂꯤꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯕꯤꯕ꯭ꯔꯥ? ꯅꯪꯉꯣꯟꯗ ꯄꯨꯔꯥ ꯂꯥꯟꯅ ꯐꯥꯎꯕ ꯃꯇꯝꯗ ꯅꯪꯅ ꯑꯆꯨꯝꯕꯗꯨ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯅꯍꯥꯛ ꯆꯥꯎꯈꯠꯂꯤꯕꯅꯤ꯫ ꯍꯦꯟꯅ ꯁꯣꯛꯂꯤꯈꯩ ꯅꯍꯥꯛ ꯍꯦꯟꯅ ꯆꯥꯎꯈꯠꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯈꯣꯏ ꯈꯔ ꯑꯃꯅꯗꯤ ꯈꯜꯂꯤ, ꯑꯩꯗꯤ ꯑꯩꯅ ꯆꯥꯎꯈꯠꯅꯤꯡꯂꯤꯕ ꯑꯗꯨꯋꯥꯏ ꯐꯥꯎꯕ ꯆꯥꯎꯈꯠꯂꯦ꯫ ꯑꯩꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯏꯁ꯭ꯋꯔꯅ ꯅꯨꯡꯁꯤꯕ ꯃꯤꯁꯤꯡꯕꯨ ꯃꯍꯥꯛꯅ ꯋꯥꯔꯛꯄꯤ ꯑꯃꯁꯨꯡ ꯆꯨꯝꯊꯣꯛꯄꯤ ꯍꯥꯏꯕꯗꯨ ꯄꯥꯕ ꯃꯇꯝꯗ ꯅꯣꯡꯃ ꯑꯩꯅ ꯈꯟꯈꯤ, ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯒꯅꯨ꯫ ꯑꯁꯦꯡꯕꯅꯤ, ꯑꯩ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯐꯅ ꯇꯝꯈ꯭ꯔꯦ꯫ ꯃꯁꯤ ꯑꯃꯨꯛꯀ ꯍꯟꯅ ꯌꯦꯡꯁꯤ, ꯃꯔꯝꯗꯤ ꯃꯁꯤ ꯌꯥꯝꯅ ꯐꯩ꯫ ꯃꯁꯤꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥꯗꯁꯨ ꯆꯥꯎꯊꯣꯛꯆꯩ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯈꯪꯏ ꯃꯗꯨꯗꯤ ꯑꯋꯥ ꯑꯅꯥꯅ ꯈꯪ ꯍꯩꯕ ꯊꯣꯛꯍꯜꯂꯤ꯫ ꯈꯪ ꯍꯩꯕꯅ ꯆꯥꯡꯌꯦꯡꯂꯕ ꯒꯨꯟ, ꯑꯗꯨꯒ ꯆꯥꯡꯌꯦꯡꯂꯕ ꯒꯨꯟꯅ ꯍꯔꯥꯎꯕ ꯑꯃꯁꯨꯡ ꯂꯣꯝꯕ ꯅꯥꯏꯗꯕ ꯑꯔꯥꯟ ꯈꯨꯚꯝꯒꯤ ꯑꯥꯁꯥ ꯊꯣꯛꯍꯜꯂꯤ꯫ ꯃꯁꯤ ꯍꯩꯅꯕꯤ ꯑꯃ ꯑꯣꯏꯔꯛꯏ꯫ ꯃꯁꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯨ ꯄꯥꯟꯗꯝ ꯑꯃꯗ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅ ꯂꯦꯞꯄꯨ꯫ ꯐꯅ ꯑꯋꯥꯕ ꯊꯦꯡꯅꯗꯨꯅꯁꯨ ꯅꯨꯡꯉꯥꯏꯒꯗꯕ ꯑꯃ ꯊꯤꯌꯨ꯫ ꯅꯪꯕꯨ ꯅꯨꯡꯉꯥꯏꯍꯟꯒꯗꯕ ꯀꯔꯤꯅꯣ ꯑꯃ ꯈꯜꯂꯨ꯫ ꯀꯅꯥꯅꯣ ꯑꯃꯗ ꯆꯠꯇꯨꯅ ꯃꯇꯦꯡ ꯄꯥꯡꯉꯨ, ꯑꯗꯨꯕꯨ ꯅꯪꯒꯤ ꯄꯨꯡ 24 ꯑꯗꯨ ꯋꯥꯅ ꯅꯨꯡꯉꯥꯏꯇꯅ ꯅꯪꯅ ꯊꯦꯡꯅꯒꯗꯕ ꯐꯠꯇꯕ ꯉꯥꯛꯇ ꯈꯟꯗꯨꯅꯗꯤ ꯂꯩꯒꯅꯨ꯫ ꯅꯪꯒꯤ ꯍꯔꯥꯎꯕꯗꯨ ꯍꯦꯟꯒꯠꯅꯕ ꯑꯍꯥꯟꯕ ꯂꯝꯕꯤꯗꯤ ꯅꯪꯒꯤ ꯋꯥꯈꯜꯗ ꯂꯩꯔꯤꯕꯗꯨꯒꯤ ꯀꯔꯤꯅꯣ ꯑꯃ ꯇꯧꯕ ꯑꯁꯤꯅꯤ꯫ ꯅꯪꯒꯤ ꯅꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯣꯏꯔꯤ? ꯅꯣꯡꯒꯤ ꯃꯔꯨꯝꯗ ꯀꯔꯤ ꯊꯣꯛꯂꯤ? ꯅꯁꯥꯅ ꯅꯁꯥꯒꯤꯗꯃꯛ ꯀꯔꯤ ꯍꯥꯏꯖꯔꯤ? ꯃꯗꯨꯏꯁꯤꯡꯗꯨ ꯋꯥꯈꯜꯅꯤ꯫ ꯃꯈꯣꯏ ꯑꯗꯨ ꯅꯨꯡꯒꯤ ꯋꯥꯈꯜꯁꯤꯡꯅꯤ꯫ ꯅꯪ ꯅꯁꯥꯒꯤ ꯃꯇꯥꯡꯗ ꯅꯪꯅ ꯀꯔꯤ ꯍꯥꯏꯖꯔꯤꯕꯒꯦ? ꯍꯦ, ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯇ꯭ꯔꯀꯥꯟꯗ ꯑꯩ ꯏꯁꯥꯅ ꯏꯁꯥꯒꯤ ꯃꯇꯥꯡꯗ ꯑꯐꯕ ꯍꯥꯏꯖꯩ꯫ ꯃꯗꯨ ꯑꯩ ꯍꯥꯟꯅꯅ ꯇꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯆꯍꯤ ꯀꯌꯥ ꯑꯃ ꯃꯗꯨ ꯇꯧꯗ꯭ꯔꯦ꯫ ꯑꯩꯒꯤ ꯃꯇꯥꯡꯗ ꯍꯥꯏꯒꯗꯕ ꯐꯠꯇꯕꯗꯤ ꯃꯌꯥꯝ ꯂꯩ, ꯑꯗꯨꯕꯨ ꯅꯪ ꯅꯁꯥꯅ ꯀꯔꯝ ꯍꯥꯏꯅ ꯅꯨꯡꯉꯥꯏꯒꯗꯒꯦ ꯍꯥꯏꯕꯁꯤ ꯇꯝꯗ꯭ꯔꯒꯗꯤ ꯅꯪ ꯁꯨꯛꯅꯨꯡ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯅꯍꯥꯛ ꯏꯁ꯭ꯋꯔꯗ ꯅꯨꯡꯉꯥꯏꯕ, ꯅꯁꯥꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯖꯕ ꯇꯝꯕ ꯇꯥꯏ, ꯑꯗꯨꯒ ꯃꯗꯨ ꯇꯧꯔꯕ ꯃꯇꯝꯗ ꯃꯤ ꯑꯇꯩꯗꯁꯨ ꯅꯪ ꯅꯨꯡꯉꯥꯏꯕ ꯍꯧꯔꯛꯀꯅꯤ꯫ ꯅꯪ ꯅꯁꯥꯒꯤꯗꯃꯛ ꯀꯔꯝꯅ ꯍꯥꯏꯖꯔꯤꯕꯒꯦ? ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ, ꯅꯪꯒꯤ ꯇꯨꯡꯒꯤ, ꯅꯪꯒꯤ ꯃꯥꯡꯒꯤ, ꯅꯪꯅ ꯊꯦꯡꯅꯔꯤꯕ ꯐꯤꯚꯝꯗꯨꯒꯤ ꯀꯔꯤ ꯍꯥꯏꯔꯤꯕꯒꯦ? ꯃꯁꯤꯗꯤ ꯁꯨꯡꯍꯣꯡ ꯍꯣꯡꯉꯔꯣꯏ꯫ ꯑꯩ ꯋꯥꯔꯦ, ꯑꯩ ꯅꯥꯔꯦ, ꯑꯩ ꯋꯥꯔꯦ, ꯑꯩ ꯅꯥꯔꯦ꯫ ꯑꯗꯨꯗꯒꯤ ꯅꯪꯅ ꯏꯁ꯭ꯋꯔꯗ ꯆꯠꯂꯒ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯤꯕ, ꯅꯥꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯍꯥꯏꯅ ꯍꯥꯏ꯫ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯕ ꯈꯔ ꯐꯪꯁꯤ꯫ ꯑꯩ ꯋꯥꯔꯦ, ꯑꯩ ꯋꯥꯔꯦ, ꯑꯩꯒꯤ ꯊꯕꯛ ꯄꯥꯝꯗꯦ, ꯑꯩꯒꯤ ꯄꯨꯟꯁꯤ ꯇꯨꯀꯠꯆꯩ, ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ꯫ ꯅꯪ ꯅꯁꯥꯅ ꯅꯁꯥꯒꯤꯗꯃꯛ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯃꯤꯅ ꯅꯪꯉꯣꯟꯗ ꯍꯥꯏꯕꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ꯫ ꯅꯪ ꯅꯁꯥꯒꯤꯗꯃꯛ ꯅꯁꯥꯒꯤ ꯃꯇꯥꯡꯗ ꯑꯐꯕꯁꯤꯡ ꯉꯥꯡꯖꯔꯒꯗꯤ ꯃꯤꯅ ꯑꯗꯨꯝ ꯁꯤꯊꯕ ꯃꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯕꯁꯨ ꯃꯗꯨꯅ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯄꯤꯔꯣꯏ꯫ ꯃꯔꯝꯗꯤ ꯅꯁꯥꯅ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ, ꯃꯤꯅ ꯈꯟꯅꯔꯤꯕꯗꯨ ꯅꯠꯇꯦ꯫ ꯏꯁꯥ ꯏꯊꯟꯇ ꯉꯥꯡꯖꯕ ꯑꯁꯤꯅ ꯋꯥꯈꯜ ꯑꯁꯤ ꯁꯥꯊꯤꯅ ꯍꯣꯡꯍꯜꯂꯤ꯫ ꯑꯩꯅ ꯏꯁꯥꯗ ꯋꯥ ꯉꯥꯡꯖꯗ꯭ꯔꯒꯗꯤ ꯐꯠꯇꯕ ꯋꯥꯈꯜ ꯑꯃꯗ ꯂꯩꯕ ꯌꯥꯏ, ꯑꯗꯨꯒ ꯕꯥꯏꯕꯜꯅ ꯂꯥꯏ ꯐꯠꯇꯕꯕꯨ ꯃꯍꯥꯛꯀꯤ ꯂꯩꯐꯝꯗꯨꯃꯛꯇꯗ ꯅꯍꯥꯛꯅ ꯂꯨꯞꯄ ꯍꯧꯔꯛꯂꯦ ꯈꯪꯕ ꯃꯤꯠꯀꯨꯞꯇꯨꯗ ꯊꯤꯡꯖꯤꯟꯅꯕ ꯍꯥꯏ꯫ ꯅꯍꯥꯛꯅ ꯀꯅꯥꯒꯨꯝꯕꯒ ꯀꯥꯗ ꯆꯪꯃꯤꯟꯅꯕꯗ ꯀꯨꯟꯒꯗꯕ ꯃꯥꯟꯕꯒ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ? ꯑꯩꯒꯤ ꯏꯃꯥꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯃꯍꯥꯛ ꯆꯍꯤ 43 ꯁꯨꯔꯦ꯫ ꯃꯍꯥꯛ ꯃꯌꯥꯝꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯍꯤꯡꯂꯤ꯫ ꯀꯥ ꯃꯆꯥ ꯑꯃꯗ ꯃꯍꯥꯛ ꯂꯩ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯃꯃꯤꯠ ꯅꯥꯝꯃꯗꯨ ꯎꯕ ꯉꯝꯗ꯭ꯔꯦ, ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯗꯨꯁꯨ ꯂꯧꯅꯔꯛꯂꯦ, ꯑꯗꯨꯅ ꯊꯥ 3 ꯃꯍꯥꯛ ꯐꯖꯅ ꯎꯕ ꯉꯝꯗ꯭ꯔꯦ꯫ ꯃꯍꯥꯛ ꯃꯃꯤꯠꯇꯨ ꯂꯥꯌꯦꯡꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛ ꯋꯥꯀꯔ ꯑꯃꯗ ꯂꯩ꯫ ꯅꯍꯥꯟ ꯑꯩꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯕ ꯀꯥꯟꯗ ꯌꯦꯡꯕ ꯆꯠꯄꯗ ꯃꯍꯥꯛ ꯐꯃꯨꯡ ꯃꯇꯥꯏꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫
ꯃꯍꯥꯛ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯌꯦꯡꯏ꯫ ꯏꯃꯥ ꯅꯪꯅ ꯃꯁꯤ ꯇꯥꯔꯒꯗꯤ ꯅꯣꯛꯏ꯫ ꯃꯍꯥꯛ ꯐꯃꯨꯡ ꯃꯇꯥꯏꯗ ꯐꯝꯂꯒ ꯂꯩꯔꯝꯈꯤ꯫ ꯃꯍꯥꯛ ꯈꯠꯅꯅꯕ ꯊꯤꯔꯝꯈꯤ꯫ ꯃꯍꯥꯛꯀꯤ ꯆꯥꯅꯅꯕꯒꯤꯗꯃꯛ ꯃꯦꯅꯨꯗꯨ ꯐꯪꯂꯝꯗꯦ꯫ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯒꯦꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯑꯩꯅ ꯐꯅ ꯇꯧꯗꯨꯅꯁꯨ ꯃꯗꯨ ꯑꯆꯨꯝꯕ ꯑꯣꯏꯈꯤꯗꯦ꯫ ꯀꯣꯟꯅꯊꯪꯗꯗꯤ ꯃꯍꯥꯛꯅ ꯃꯦꯅꯨ ꯑꯗꯨ ꯄꯥꯏꯁꯤꯜꯂꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ, ꯃꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ, ꯃꯗꯨ ꯑꯩ ꯀꯅꯥꯅꯣꯃꯗ ꯇꯧꯍꯟꯒꯦ꯫ ꯑꯩꯅ ꯍꯥꯏꯈꯤ, ꯑꯩ ꯕꯤꯜ ꯊꯤꯕꯗꯗꯤ ꯐꯩ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ, ꯍꯣꯏ, ꯅꯪ ꯃꯗꯨꯗꯕꯨꯗꯤ ꯐꯩ, ꯑꯗꯨꯅ ꯀꯔꯤꯅꯣ ꯈꯪꯕ꯭ꯔꯥ? ꯃꯗꯨꯅ ꯑꯩꯕꯨ ꯌꯥꯝꯅ ꯁꯥꯎꯍꯟꯕ ꯌꯥꯕ ꯃꯇꯝ ꯑꯃ ꯑꯣꯏꯔꯝꯒꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯅꯣꯛꯂꯝꯃꯤ꯫ ꯑꯩꯅ ꯍꯦꯟꯅ ꯅꯣꯛꯂꯒ ꯃꯥꯅ ꯍꯦꯟꯅ ꯁꯥꯎꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯗꯦꯕꯇꯤ ꯃꯁꯤ ꯄꯥꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯥꯎꯕ ꯂꯥꯛ ꯑꯃ ꯊꯦꯡꯅꯔꯒꯗꯤ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯩ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯅꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯁꯥꯎꯍꯟꯒꯅꯤ꯫ ꯑꯣ, ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯁꯦ? ꯍꯥꯏꯐꯦꯠꯇꯪ ꯅꯣꯛꯎ ꯌꯦꯡꯁꯤꯗꯅ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯗꯨ, ꯅꯪꯒꯤ ꯋꯥꯈꯜꯗꯨ ꯀꯝꯗꯧꯕ? ꯅꯪꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯊꯣꯛꯂꯤ? ꯅꯪꯒꯤ ꯋꯥꯈꯜꯒꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯀꯔꯤ ꯊꯣꯛꯂꯤ? ꯑꯐꯕ ꯈꯜꯂꯤꯕ꯭ꯔꯥ, ꯐꯠꯇꯕ ꯈꯜꯂꯤꯕ꯭ꯔꯥ? ꯅꯪꯒꯤ ꯑꯉꯥꯡꯁꯤꯡꯗꯨ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯗꯨ ꯅꯪꯒꯤ ꯋꯥꯈꯜꯗ ꯂꯩꯔꯒꯗꯤ ꯃꯈꯣꯏꯅ ꯁ꯭ꯀꯨꯜꯗꯒꯤ ꯊꯣꯛꯂꯛꯄꯗꯨ ꯅꯪꯅ ꯎꯕ ꯇꯥꯏ꯫ ꯑꯐꯕ ꯊꯕꯛꯅꯤ, ꯄ꯭ꯔꯤꯊꯤꯕꯤ ꯍꯣꯡꯍꯟꯕꯁꯤꯡꯅꯤ, ꯌꯥꯝꯅ ꯉꯛꯏ꯫ ꯅꯪꯅ ꯍꯟꯊꯔꯛꯄ ꯀꯥꯟꯗ ꯁꯦꯟꯅꯕꯤꯕꯗꯨ ꯎꯏ꯫ ꯇꯥꯕꯤꯌꯨ, ꯑꯩꯒꯤ ꯑꯉꯥꯡꯁꯤꯡꯗ ꯑꯩ ꯍꯥꯟꯅꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯑꯩ ꯏꯁꯥꯅ ꯃꯁꯤ ꯇꯧꯖꯕ ꯉꯝꯗ꯭ꯔꯒꯗꯤ ꯑꯩꯅ ꯄꯥꯝꯕꯗꯨ ꯁꯤꯅꯤ: ꯑꯩꯒꯤ ꯁꯝ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯁꯦꯝꯕ ꯄꯥꯝꯃꯤ꯫ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯈꯨꯖꯤꯟ ꯁꯦꯝꯕꯗꯨ ꯄꯥꯝꯃꯤ꯫ ꯅꯣꯡꯃꯗ ꯑꯩ ꯀꯣꯐꯤ 2ꯔꯛ ꯄꯥꯝꯃꯤ, ꯑꯌꯨꯛꯇ ꯑꯃ ꯑꯗꯨꯒ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯑꯗꯨꯋꯥꯏꯗ ꯑꯃ꯫ ꯑꯉꯥꯡꯁꯤꯡꯗꯨꯒꯤꯗꯃꯛ ꯅꯪ ꯑꯐꯕ ꯈꯔ ꯉꯥꯡꯕ ꯐꯒꯅꯤ, ꯃꯔꯝꯗꯤ ꯅꯪꯅ ꯀꯨꯏꯅ ꯍꯤꯡꯂꯛꯂꯒꯗꯤ ꯃꯈꯣꯏꯅ ꯅꯪꯕꯨ ꯁꯦꯟꯅꯕꯤꯒꯗꯧꯔꯤꯕꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯌꯦꯡꯂꯒ ꯅꯪꯒꯤ ꯑꯁꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯨ ꯁꯨꯡꯍꯥꯏ ꯍꯥꯏꯒꯅꯨ꯫ ꯃꯗꯨ ꯁꯨꯡꯇꯧ ꯇꯧꯒꯅꯨ꯫ ꯑꯩ ꯀꯔꯤꯅꯣ ꯑꯃ ꯍꯥꯏꯖꯒꯦ, ꯏꯁ꯭ꯋꯔꯗꯗꯤ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯑꯣꯏꯊꯣꯛꯏ꯫ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯀꯝꯗꯧꯔꯤ? ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯀꯔꯤ ꯃꯥꯜꯂꯤ? ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯅꯤ꯫ ꯑꯋꯥꯕ ꯋꯥꯈꯜꯂꯣꯟ ꯂꯩꯕ ꯃꯤꯗꯨꯗꯤ ꯅꯪꯅ ꯐꯅ ꯇꯧꯗꯨꯅꯁꯨ ꯅꯨꯡꯉꯥꯏꯍꯟꯕ ꯉꯝꯂꯣꯏ꯫ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯂꯩꯕ ꯃꯍꯥꯛꯇꯨꯗꯤ ꯂꯥꯏ ꯐꯠꯇꯕꯅ ꯁꯦꯒꯥꯏꯕ ꯉꯝꯂꯣꯏ꯫ ꯉꯁꯤꯁꯤ ꯑꯩ ꯏꯊꯟꯇ ꯍꯥꯏꯖꯕ ꯅꯠꯇꯦ, ꯅꯪ ꯀꯔꯝꯕ ꯋꯥꯈꯜꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯕꯒꯦ? ꯅꯪ ꯁꯤꯗꯒꯤ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯩ, ꯌꯨꯝꯒꯤꯗꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤ꯫ ꯅꯪ ꯌꯨꯝꯗ ꯀꯔꯤ ꯋꯥꯈꯜꯂꯣꯟ ꯂꯩꯕꯒꯦ? ꯍꯣꯂꯤ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯇ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯀꯔꯝ ꯇꯧꯕꯒꯦ ꯑꯩ ꯈꯪꯅꯤꯡꯗꯦ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤ, ꯅꯪ ꯌꯥꯝꯅ ꯍꯔꯥꯎꯔꯦ, ꯅꯪ ꯉꯁꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯄꯥꯔꯇꯤ ꯑꯃ ꯇꯧꯔꯦ, ꯑꯗꯨꯒ ꯑꯌꯨꯛꯇ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯇꯧꯔꯦ꯫ ꯑꯩꯈꯣꯏ ꯍꯔꯥꯎꯅ ꯂꯥꯎꯅꯔꯦ, ꯑꯩꯈꯣꯏ ꯍꯔꯥꯎꯅ ꯂꯥꯎꯅꯔꯦ, ꯑꯗꯨꯕꯨ ꯅꯪꯅ ꯌꯨꯝꯗ ꯍꯜꯂꯒ ꯅꯍꯥꯛ ꯅꯤꯡꯊꯧꯀꯥꯕꯗ, ꯂꯩꯕꯥꯛꯄꯣꯛꯄꯗ, ꯌꯨꯝꯁꯀꯩꯁ, ꯁꯒꯣꯜꯁꯦꯟ, ꯏꯔꯥꯏ, ꯊꯥꯡꯖ, ꯅꯣꯡꯃꯥꯏꯖꯤꯡꯗ ꯂꯩꯕ ꯇꯥꯏ꯫ ꯕꯥꯏꯕꯜꯅ ꯍꯥꯏ ꯃꯁꯤ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯅꯤ꯫ ꯏꯐꯤꯁꯥꯒꯤ 4:18 ꯍꯥꯏ, ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯧꯊꯣꯛꯄ ꯇꯥꯏ꯫ ꯅꯍꯥꯛ ꯑꯁꯤ ꯑꯌꯨꯛ ꯍꯧꯒꯠꯂꯛꯄꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯅꯁꯥ ꯅꯇꯣꯝꯇꯒ ꯋꯥꯔꯤ ꯁꯥꯖꯒꯗꯕꯅꯤ꯫ ꯅꯍꯥꯛꯅ ꯐꯃꯨꯡꯒꯤ ꯑꯔꯥꯟꯕ ꯅꯥꯀꯟꯗ ꯍꯧꯒꯠꯄꯗꯨ ꯀꯅꯥꯒꯤꯁꯨ ꯃꯔꯥꯟ ꯅꯠꯇꯦ꯫ ꯅꯁꯥ ꯅꯊꯟꯇꯒ ꯋꯥꯔꯤ ꯁꯥꯖꯧ꯫ ꯅꯪꯅ ꯐꯃꯨꯡꯒꯤ ꯑꯔꯥꯟꯕ ꯅꯥꯀꯟꯗ ꯍꯧꯒꯠꯂꯕꯗꯤ ꯌꯨꯝꯗ ꯍꯜꯂꯣ, ꯐꯃꯨꯡꯗ ꯆꯪꯉꯣ, ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯥꯀꯟꯗꯨꯗ ꯑꯃꯨꯛ ꯍꯧꯒꯠꯂꯨ꯫ ꯊꯥꯒꯠꯄꯒꯤ ꯋꯥꯈꯜꯂꯣꯟꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯍꯔꯥꯎꯕ ꯀꯌꯥ ꯄꯨꯔꯛꯏ꯫ ꯄꯥꯟꯗꯝ ꯑꯃꯒ ꯂꯣꯏꯅꯅ ꯊꯥꯒꯠꯂꯨ꯫ ꯃꯁꯤꯒꯤ ꯂꯥꯏꯁꯣꯟ ꯏꯁꯩ ꯑꯁꯤ ꯑꯩꯅ 10 ꯍꯟꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯍꯥꯏꯒꯅꯤ ꯃꯁꯤ꯫ ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯂꯨ, ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯐꯩ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ
ꯃꯤꯅꯨꯡꯁꯤꯗꯤ ꯃꯇꯝ ꯆꯨꯞꯄꯒꯤꯅꯤ, ꯅꯪ ꯂꯥꯏ ꯐꯠꯇꯕ ꯃꯥꯏꯊꯤꯕ ꯄꯤꯅꯤꯡꯕ꯭ꯔꯥ? ꯖꯦꯍꯣꯁꯥꯐꯥꯠꯇ ꯃꯍꯥꯛꯀꯤ ꯌꯦꯛꯅꯕꯅ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯑꯗꯨ ꯇꯧ꯫ ꯏꯁ꯭ꯋꯔꯅ ꯍꯥꯏꯈꯤ, ꯃꯁꯤꯒꯤ ꯂꯥꯟꯁꯤ ꯅꯪꯅ ꯁꯣꯛꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ, ꯅꯪꯒꯤ ꯅꯐꯝ ꯁꯦꯝꯃꯨ, ꯆꯨꯝꯅ ꯂꯦꯞꯄꯨ, ꯁꯤꯒꯤ ꯌꯦꯛꯅꯕ ꯑꯁꯤ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯎꯔꯣꯏ꯫ ꯅꯍꯥꯛꯅ ꯇꯧꯒꯗꯕꯗꯤ ꯀꯨꯟꯊꯔꯒ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯑꯗꯨꯅꯤ꯫ ꯏꯁꯩ ꯁꯛꯅꯕ ꯏꯁꯩ ꯁꯛꯄꯁꯤꯡ ꯃꯍꯥꯛꯅ ꯊꯥꯈꯤ, ꯊꯥꯒꯠꯅꯕ ꯊꯥꯒꯠꯄꯁꯤꯡ ꯃꯍꯥꯛꯅ ꯊꯥꯈꯤ, ꯑꯗꯨꯒ ꯑꯣ ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯂꯨ, ꯃꯍꯥꯛꯇꯤ ꯐꯩ, ꯃꯍꯥꯛꯀꯤ ꯃꯤꯅꯨꯡꯁꯤꯗꯤ ꯃꯇꯝ ꯆꯨꯞꯄꯒꯤꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎꯕ ꯍꯦꯟꯒꯠꯍꯟꯅꯕ ꯇꯧꯕ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯑꯃ ꯑꯅꯤꯈꯛ ꯇꯧꯕ ꯍꯧꯕꯅ ꯑꯆꯧꯕ ꯈꯦꯠꯅꯕ ꯑꯃ ꯄꯨꯔꯛꯄ ꯉꯝꯒꯅꯤ꯫ ꯑꯗꯨꯅ ꯅꯨꯃꯤꯠ 30ꯃꯛ ꯅꯪꯒꯤ ꯍꯔꯥꯎꯕꯗꯨ ꯍꯦꯟꯒꯠꯅꯕ ꯑꯅꯧꯕ ꯃꯑꯣꯡ ꯑꯃꯗ ꯇꯧꯕ ꯍꯧꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯃꯇꯝ ꯈꯔꯈꯛꯀꯤ ꯅꯠꯇꯅ ꯄꯨꯟꯁꯤꯒꯤ ꯍꯩꯅꯕꯤ ꯑꯃ ꯑꯣꯏꯔꯛꯀꯅꯤ꯫ Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite mahakna akhoi bu phi moru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite